ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯑꯦꯛꯁꯄ꯭ꯂꯦꯅꯔꯁꯅ ꯁꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯅ ꯁꯤꯁꯨ ꯑꯁꯦꯡꯕ ꯊꯣꯛꯄ ꯑꯣꯏꯗꯣꯏꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯃꯃꯥꯡ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯑꯁꯦꯡꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤ ꯑꯃꯈꯛ ꯃꯌꯥꯝꯅ ꯁꯤꯌꯔ ꯇꯧꯖꯒꯦ꯫ ꯃꯌꯥꯝ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯋꯥꯔꯤꯗ ꯑꯗꯨꯝ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯤ꯫ ꯃꯅꯦꯝ ꯃꯀꯨꯗꯤ ꯐꯩ, ꯃꯥꯏ ꯅꯨꯄꯥꯗꯤ ꯅꯤꯁꯥꯗ ꯂꯥꯏꯆꯨꯔꯦ, ꯁꯨꯡꯌꯥ ꯌꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥ ꯌꯥꯎꯗ꯭ꯔꯤ, ꯅꯨꯄꯥꯁꯤ ꯅꯤꯁꯥꯗ ꯂꯥꯏꯆꯨꯔꯦ, ꯑꯗꯨꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕ ꯌꯥꯗ꯭ꯔꯦ, ꯆꯞ ꯆꯥꯅ ꯋꯥ ꯂꯣꯏꯅꯔꯒꯦ ꯍꯥꯏꯔꯤ꯫ ꯃꯇꯥꯡꯁꯤꯗ ꯃꯥꯏꯀꯩ ꯑꯅꯤꯃꯛ ꯐꯝꯃꯤꯟꯅꯔꯦ꯫ ꯅꯨꯄꯤꯅ ꯃꯥꯒꯤ ꯄꯦꯟꯗꯕꯁꯤꯡꯗꯨ ꯍꯥꯏꯔꯦ꯫ ꯏꯕꯥꯅꯤ ꯊꯥ ꯑꯅꯤꯃꯨꯛ ꯅꯨꯡꯁꯤꯅꯔꯒ ꯆꯦꯜꯂꯒ ꯂꯨꯍꯣꯡꯗꯨꯅ ꯂꯧꯅꯈꯤꯕꯅꯤ꯫ ꯆꯍꯤ 2 ꯁꯨꯔꯦ ꯌꯨꯝ ꯄꯥꯟꯕ, ꯐꯣꯟꯗ ꯈꯪꯅꯈꯤꯕꯅꯤ ꯏꯕꯥꯅꯤ, ꯏꯆꯥ ꯌꯥꯎꯗ꯭ꯔꯤ꯫ ꯏꯕꯥꯅꯤꯒꯤ ꯑꯩꯅ ꯏꯄꯥꯝꯗ ꯂꯥꯛꯄ ꯊꯥ ꯑꯃꯔꯣꯝ ꯐꯥꯔꯦ, ꯃꯃꯥꯡꯗꯁꯨ ꯂꯥꯛꯑꯝꯃꯦ ꯏꯄꯥꯝꯗ, ꯆꯍꯤꯃꯨꯛ ꯂꯩꯔꯝꯃꯤ, 3ꯂꯛ ꯁꯨꯔꯦ ꯂꯥꯛꯑꯝꯕ, ꯃꯈꯣꯏꯅ ꯀꯧꯕ ꯂꯥꯛꯃꯟꯗꯅ ꯍꯟꯖꯤꯟꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯥꯁꯤ ꯄꯨꯔꯥ ꯅꯤꯁꯥꯗ ꯑꯦꯗꯤꯛ ꯑꯣꯏꯔꯦ, ꯌꯨ ꯒꯨꯂꯤ 4 ꯂꯣꯏ ꯁꯨꯔꯦ, ꯁꯦꯟꯇꯔꯗꯁꯨ ꯀꯌꯥꯔꯛ ꯊꯝꯃꯨꯔꯦ, ꯗ꯭ꯔꯒꯀ ꯀꯣꯟꯅꯅ ꯄꯨꯂꯤꯁꯅꯁꯨ ꯐꯥꯗꯨꯅ ꯂꯣꯀꯞꯇꯁꯨ ꯂꯩꯔꯨꯔꯦ, ꯊꯛꯑ ꯆꯥꯔꯒ ꯑꯩꯉꯣꯟꯗ ꯈꯠꯅꯕꯗ ꯍꯧꯏ, ꯌꯥꯝꯅ ꯅꯩ, ꯑꯗꯨꯅ ꯑꯩ ꯈꯥꯡꯕ ꯉꯝꯗꯦ꯫ ꯐꯨꯕꯗꯤ ꯐꯨꯗꯦ ꯏꯕꯥꯅꯤ, ꯍꯟꯖꯤꯟꯅꯕ ꯊꯥ 3ꯃꯨꯛ ꯐꯥꯔꯦ, ꯑꯗꯨꯒ ꯑꯃꯨꯛ ꯂꯥꯛꯄꯅꯤ ꯑꯩ꯫ ꯃꯈꯣꯏꯅ ꯉꯥꯎꯁꯤꯟꯅꯗ꯭ꯔꯦ ꯐꯔꯦ ꯒ꯭ꯌꯥꯟ ꯇꯥꯔꯦꯅ ꯍꯟꯖꯤꯟꯅꯔꯕꯅꯤ, ꯑꯗꯨꯒꯗꯤ ꯍꯥꯟꯅꯒ ꯆꯞ ꯃꯥꯟꯅꯔꯝꯃꯦ꯫ ꯃꯥ ꯋꯥꯛꯁꯣꯞ ꯌꯥꯎꯏ, ꯑꯗꯨ ꯃꯁꯥꯒꯤ ꯈ꯭ꯔꯁꯈꯛ ꯑꯣꯏ, ꯑꯩꯉꯣꯟꯗ ꯅꯣꯡꯃꯇ ꯂꯨꯄꯥ ꯑꯃꯠꯇ ꯄꯤꯁꯜꯂꯛꯇꯦ꯫ ꯑꯩꯈꯣꯏ ꯃꯧ ꯑꯅꯤꯅꯤ, ꯄꯨꯟꯅ ꯆꯥꯏ ꯏꯅꯦꯝ ꯏꯀꯨꯒ, ꯏꯅꯦꯝ ꯏꯀꯨ ꯂꯣꯏꯅ ꯐꯩ, ꯂꯣꯏꯅ ꯍꯣꯠꯅꯩ, ꯏꯅꯦꯝ ꯏꯀꯨꯗꯤ ꯌꯥꯝꯅ ꯐꯩ, ꯃꯈꯣꯏ ꯐꯕꯒꯤ ꯑꯩ ꯂꯩꯕ ꯉꯝꯕꯅꯤ꯫ ꯏꯄꯥꯝꯗ ꯆꯠꯂꯒꯦ ꯈꯟꯕꯁꯦ ꯃꯈꯣꯏꯒꯤ ꯃꯃꯥꯏ ꯌꯦꯡꯉꯒ ꯌꯥꯝꯅ ꯈꯥꯡꯈꯤ, ꯑꯗꯨꯕꯨ ꯃꯈꯣꯏ ꯐꯔꯕꯁꯨ ꯂꯩꯃꯤꯟꯅꯒꯗꯕ ꯑꯩꯒꯤ ꯅꯨꯄꯥꯅ ꯐꯠꯇ꯭ꯔꯕꯗ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ꯫ ꯑꯩ ꯃꯤꯔꯣꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯀꯥꯏꯈ꯭ꯔꯦ꯫ ꯑꯩ ꯅꯥꯔꯁꯨ ꯑꯩ ꯅꯨꯄꯥꯅ ꯀꯩꯝ ꯍꯣꯠꯅꯕꯤꯗꯦ, ꯍꯤꯗꯥꯛꯁꯨ ꯂꯩꯕꯤꯗꯦ, ꯏꯀꯨꯕꯣꯛꯅ ꯂꯩꯕꯤ꯫ ꯏꯅꯦꯝ ꯏꯀꯨꯅ ꯌꯥꯝ ꯍꯣꯠꯅꯕꯅꯤ, ꯃꯥꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯕꯅ ꯁꯦꯟꯇꯔꯗ ꯊꯝꯗꯅ ꯄꯩꯁꯥ ꯇꯤꯡꯅ, ꯑꯗꯨꯕꯨ ꯃꯥꯅ ꯐꯠꯇ꯭ꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ꯫ ꯃꯆꯤꯟ ꯃꯅꯥꯎ 4ꯅꯤ, ꯃꯥꯅ ꯑꯍꯟꯅꯤ, ꯅꯨꯄꯥ 2 ꯅꯨꯄꯤ 2, ꯑꯇꯣꯝꯕꯤꯗꯨꯈꯛ ꯉꯥꯏꯔꯦ ꯃꯌꯨꯝ ꯄꯥꯟꯒꯗꯕ꯫ ꯑꯇꯩ ꯅꯨꯄꯥꯁꯦ ꯑꯩꯅ ꯁꯨꯡꯌꯥ ꯌꯥꯅꯤꯡꯗ꯭ꯔꯦ꯫ ꯃꯄꯣꯛꯁꯤꯃꯒꯤ ꯃꯥꯒ ꯂꯩꯃꯤꯟꯅꯕ ꯉꯝꯃꯔꯣꯏ, ꯃꯥ ꯑꯣꯏꯔꯔꯣꯏ, ꯁꯦꯝꯕꯗ ꯊꯣꯛꯑꯔꯣꯏ꯫ ꯂꯩꯇ ꯂꯥꯏꯔꯒꯤꯗꯤ ꯑꯩ ꯌꯨꯝ ꯄꯥꯟꯃꯤꯟꯅꯒꯦ, ꯃꯥꯅ ꯚꯥꯞ ꯇꯥꯔꯗꯤ ꯀꯩꯁꯨ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯥꯅ ꯚꯥꯞ ꯇꯥꯗꯕꯅꯤꯅ ꯂꯩꯃꯤꯟꯅꯕ ꯃꯧꯒꯤ ꯃꯃꯥꯡꯗꯁꯨ ꯏꯀꯥꯏ, ꯃꯤꯒꯤꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯩ꯫ ꯅꯨꯄꯥꯅ ꯄꯩꯁా ꯇꯥꯜꯂꯒ ꯃꯔꯨꯞ ꯌꯥꯎꯗꯨꯅ ꯃꯔꯟꯅꯥꯏ ꯄꯥꯏ, ꯁꯅꯥ ꯁꯥꯖꯤꯜꯂꯤ, ꯁꯦꯠꯅꯤꯡꯕꯇ ꯁꯦꯠꯂꯤ, ꯀꯦꯗꯨꯅ ꯅꯨꯡꯉꯥꯏꯅ ꯅꯣꯛ ꯈꯦꯗꯨꯅ ꯂꯩꯃꯤꯟꯅꯩ꯫ ꯏꯅꯥꯎꯄꯥꯗꯨꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯏꯅꯥꯎꯅꯨꯄꯤꯗꯨꯅ ꯆꯥꯅꯤꯡꯕ ꯃꯈꯩ ꯂꯩꯔꯒ ꯆꯥꯃꯤꯟꯅꯩ, ꯑꯩꯈꯣꯏꯒꯤꯗꯤ ꯀꯗꯥꯏ, ꯑꯗꯨꯅ ꯌꯥꯝꯅ ꯏꯀꯥꯏ꯫ ꯈꯠꯅꯕꯒ ꯂꯥꯎꯅꯕꯒ ꯃꯤꯅ ꯎꯁꯤꯜꯂꯛꯇꯦ, ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯗꯨꯅ ꯑꯩ ꯏꯆꯤꯟ ꯈꯨꯝꯗꯕ ꯀꯌꯥ ꯑꯃꯅꯤ꯫ ꯏꯄꯥꯝꯗ ꯑꯃꯨꯛ ꯆꯠꯂꯤ, ꯃꯊꯣꯡ ꯈꯪꯗ꯭ꯔꯦ, ꯑꯩꯁꯨ ꯌꯨꯝ ꯄꯥꯜꯂꯨꯔꯕꯅꯤꯅ ꯂꯥꯛꯆꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯣꯏꯔꯔꯣꯏ ꯃꯥꯁꯦ꯫ ꯃꯥ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯆꯠꯄꯅꯤ ꯃꯃꯥꯡꯒꯤꯗꯨꯁꯨ, ꯑꯗꯨꯕꯨ ꯇꯥꯗ꯭ꯔꯦ꯫ ꯃꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯆꯔꯝꯗꯕꯅ ꯐꯔꯝꯃꯤ, ꯑꯃꯨꯛ ꯍꯟꯖꯤꯟꯅꯩꯅꯁꯨ ꯊꯣꯛꯄ, ꯑꯃꯨꯛꯀꯁꯨ ꯀꯥꯏꯅꯗꯣꯔꯦ꯫ ꯍꯟꯗꯛꯇꯤ ꯑꯩ ꯆꯠꯂꯔꯣꯏ, ꯄꯨꯟꯁꯤꯒꯤ ꯇꯠꯅꯔꯅꯤ, ꯃꯤꯅ ꯎꯁꯤꯠꯂꯣꯏ, ꯑꯃꯨꯛ ꯍꯟꯖꯤꯟꯅ ꯑꯃꯨꯛ ꯈꯥꯏꯅ ꯍꯥꯏꯅ ꯋꯥꯈꯜ ꯂꯦꯞꯇꯕꯤ, ꯃꯕꯨꯛꯆꯦꯜ ꯂꯦꯞꯇꯕꯤ, ꯈꯟꯊꯗꯕꯤ, ꯃꯄꯥꯝꯗꯇ ꯆꯠꯀꯟꯕꯤ ꯇꯥꯔꯅꯤ꯫ ꯅꯨꯄꯥ ꯉꯥꯎꯁꯤꯟꯅꯕꯩ ꯅꯨꯄꯤꯁꯦ ꯃꯤꯅꯁꯨ ꯎꯁꯤꯠꯇꯦ, ꯅꯨꯄꯥꯗꯨꯒꯤ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯤ, ꯃꯥꯅ ꯚꯥꯞ ꯇꯥꯗ꯭ꯔꯕꯅꯤꯅ ꯆꯞ ꯆꯥꯅ ꯋꯥ ꯂꯣꯏꯁꯤꯟꯅꯖꯔꯒꯦ꯫ ꯅꯨꯄꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯦ꯫ ꯅꯨꯄꯥꯅ ꯑꯃꯨꯛ ꯍꯥꯏꯔꯦ, ꯍꯣꯏ ꯑꯩ ꯅꯤꯁꯥ ꯆꯥꯔꯨꯔꯦ, ꯑꯗꯨꯕꯨ ꯇꯣꯛꯑꯁꯦꯅ ꯍꯣꯠꯅꯔꯛꯄꯗ ꯃꯥ ꯃꯄꯥꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ, ꯑꯩ ꯍꯧꯖꯤꯛ ꯆꯥꯗ꯭ꯔꯦ, ꯇꯣꯛꯑꯦ, ꯑꯩꯅ ꯑꯣꯠꯈꯤꯕ ꯂꯩꯇꯦ, ꯐꯨꯈꯤꯕ ꯂꯩꯇꯦ, ꯃꯔꯩ ꯇꯧꯅꯕꯅꯤ, ꯃꯥꯅ ꯆꯥꯅꯤꯡꯕ ꯂꯩꯕꯤ, ꯑꯗꯨꯝ ꯃꯅꯤꯡ ꯑꯗꯨꯝ ꯊꯨꯡꯍꯟꯕꯅꯤ, ꯂꯥꯏꯔꯕꯅꯤꯅ ꯁꯅꯥ ꯂꯨꯄꯥꯗꯤ ꯊꯣꯟꯕꯤꯕ ꯉꯝꯗꯦ, ꯑꯗꯨꯕꯨ ꯃꯉꯥꯏꯔꯦ, ꯑꯇꯩꯗꯤ ꯀꯩꯁꯨ ꯂꯩꯔꯝꯃꯣꯏ꯫ ꯗꯥꯛꯇꯔ ꯆꯠꯂꯨꯔꯦ ꯑꯩ, ꯍꯤꯗꯥꯛ ꯂꯧꯔꯨꯔꯒ ꯆꯥꯕ ꯍꯧꯔꯦ, ꯊꯕꯛ ꯆꯠꯂꯒꯦꯅ ꯆꯠꯂꯦ, ꯂꯨꯍꯣꯡꯕꯩ ꯄꯩꯁꯥ ꯄꯨꯊꯕꯗ ꯊꯧꯕ ꯂꯥꯛꯏ, ꯑꯗꯨꯅ ꯊꯕꯛ ꯆꯠꯂꯦ, ꯁꯤꯡꯅꯕ ꯄꯩꯁꯥꯗꯨ ꯑꯩ ꯁꯦꯟꯇꯔꯗ ꯑꯃꯨꯛꯈꯛꯅꯤ ꯂꯩꯔꯨꯕ, ꯊꯥ 3 ꯂꯩꯔꯨꯏ, ꯏꯕꯥꯅꯤ ꯍꯟꯖꯤꯟꯅꯒꯦ, ꯑꯩ ꯅꯤꯁꯥ ꯆꯥꯖꯔꯔꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯦ ꯅꯨꯄꯥꯅ꯫ ꯅꯨꯄꯤꯒꯤ ꯃꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯦ, ꯄꯤꯔꯔꯣꯏ, ꯍꯟꯗꯛꯇꯤ 3ꯂꯛ ꯄꯤꯈ꯭ꯔꯦ, ꯃꯃꯥꯡꯗ ꯃꯈꯣꯏꯅ ꯁꯦꯟꯅꯕ ꯉꯝꯃꯅꯤ, ꯆꯥꯍꯜꯂꯔꯣꯏ ꯍꯥꯏꯕꯗꯩ ꯄꯤꯈꯤꯕꯅꯤ, ꯑꯗꯨꯕꯨ